Bhanumati sauna amuk hairi. Nakoigi wangangduna ichabu siba ngambagi panggal uhenkibani. Tasingna nakoina hatbani aigi ichasi. Wadude aiso haifam thokpagi haibani. Naupuriba angangdubu ichanupagi oirabadi karigi magi oiba wa amatta tadana manghalami. Mayamdo moy masen wari sane. Bhanumatina. Nakoini ichadubu adumna tawre hairabadi. Luchinda haibagi wakhal laikibro. Ichadu laisabini. Karamna laisana mama mo oigani. Akoina Luchinda haikibaga laikibrani Bhanumati. Matamduda ichanupa mafam sida laiti. Thoglak wari ningthina sanasi haikiba nadra. Aduga karigi aduk tahana lokthoknaba thorang tawramlibano. Bhanumati khumpham khangde ngaihak tumina lei. Hoi ma wakhal khantha hodre. Phana haisingbi oirasu Bhanumati handakti karigumba amada soikri. Khazik tangda sanahanbigi maphamda maithiba nangba tari. Amuksu masa kanjanaba aroiba oina hairi. Sanahanbi angang do hana thugai khiba leiti. Lediagi autopsy report yenge hairabasu kaidi. Nakoina hatlibase aigi ichada nati. Nakoigi sagaigi isu nakoina do manghankrabani. Sanahanbi tablapna hairi. Nakoina hidak chasilaga manghannabu hotnabada. Manghanba ngamdaba. Aduga haujikna nakoi masen nungainadabadagi hu thakpa. Bhanumati saugalai. Sanahanbi nang aigi mangda kuina leptabana nanggi afaba oigani. Aisu lakningdana lakpa nateda Bhanumati. Simadi khangjilo. Nangna tawbana nangna phangba. Aina tawbana aina phangba. Ai chalage. Sanahanbi thokibaga laikai lairamba misingdusu chatlage hairamaga chatnakri. Bhanumati mathamoida prok chakna lehawi. Namidangi matamni thabak chatluraga halaktuna mamaga punna chaksanaba tawriba Michaelda mamana hairi. Aidi paw mabu tarine. Kari paw noima. Ibemadu mamana hairakliba wadu daraga sak hokke tawramba khuttu khangtha thadai Michael. Sukta thazadaba pawni nahandani maga thengnarambadu phana yeknare hairabasu matam amagidi thawai oirambini. Michael phamambadagi phuk haugatlaga chatkri. Mamana kauhawridusu khumamdana magi kada changkri. Haujiktada mamadu pakhalaktuna machagi manakta thuna laktuna kauri. Manungdagi Michaelna. Ima, ai ngaktang tumina pothagi. Ai kaisu tawroye. Mamado amuk thoglakli. Mamasu, machasu, namitchi machak amada chanadre. Ahingdo Michael yamna kapki, yamna wana lenki. Punsigi oina, Ladiana maram oiraga, sinthaba mitki pirang oirasanu khanna, pena kapki. Migi sin kanana sumen bangam de haina bagum. Bhanumatiga sanahanbiga sanakiba wari tahoba singduna. Amadagi amada amuk tamnaduna wari narami. Thaoina makhoigi yumda yenglaga sanariba waridu. Yum mathaktaki uriba Bhanumati chattuna khatnarubasu yada yamna sauna yengduna lei. Kwayon binupiduda maunaha amana. Inya nangdi nahan asi hangsachi haiba yadabanina karimta khangjahurammaroine. Ibema makhoigi imungsida laikhidraba ahanduga mayum pankhrabi masu nupiduga nattaba nungsiba amatte hek yaude aduna chatloi haina chatrini. Siri angang si sunya mangakte haiphet haigatpani. Mama sina pokpani kayam phadoino. Laibudi laikhidre haibabu waga ngangningdeda. Tu yengu building mathaksida lepaga mamit asi isep sepkha ekhoidi yenga isi mama sakta asi. Nati kari di tawnakre harino. Nakhoigi pausi ai lokshin phamama ikhang khangde. Amana ama hai, amana ama muktam. Karai aigi kwado hana chakhigi aduga ligi. Sini sida lairene se. Kwado charaga hairi. Hodo buro. Nupi machaduga khangnaba angang nupadugi mama oira male. Ama laine. Mi laidu phamu su haide. Hekta aroibida sabtra tawshil. Adudagi awai khum tawnarapada Bhanumatigi arun athopsu khara phongto amedana
ꯃꯆꯥꯅꯨꯄꯤꯒꯤ ꯅꯃꯥꯗ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯃꯆꯥ ꯃꯥꯡꯉꯒ ꯇꯣꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯍꯤꯛꯅꯤ ꯃꯈꯣꯏꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯃꯆꯥꯅꯨꯄꯤꯗ ꯃꯤꯅ ꯇꯧꯔꯛꯄꯗꯗꯤ ꯃꯊꯃꯣꯏꯁꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯒꯅꯤꯅꯦ ꯕꯤꯃꯣꯂꯥ ꯍꯥꯏꯗꯨꯅ ꯀꯌꯥꯝ ꯋꯥꯅ ꯃꯆꯥꯗꯨ ꯁꯦꯝꯖꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯧꯖꯤꯛꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯇꯥꯈꯤ ꯀꯝꯗꯧꯕꯅꯣ ꯑꯗꯨꯕꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯇꯞ ꯇꯞꯆꯕꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯣ ꯚꯥꯅꯨꯃꯇꯤꯒꯤ ꯃꯆꯥꯅꯅꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁꯀ ꯌꯥꯝꯅ ꯂꯥꯛꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯦꯜꯅ ꯂꯣꯏꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯑꯗꯨꯅ ꯑꯣꯏꯔꯝꯗꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯍꯟꯗꯛ ꯁ꯭ꯋꯥꯏꯗꯤ ꯏꯎ ꯎꯗꯦ ꯍꯥꯏꯗꯤ ꯃꯤꯆꯥꯁꯤ ꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯗꯨꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯤ ꯑꯋꯥꯐꯝꯗ ꯑꯗꯨꯝ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯥꯕ ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯕꯦꯝꯃ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯅꯠꯇꯅ ꯏꯅꯦ ꯁꯦ ꯀ꯭ꯋꯥꯒꯤ ꯄꯩꯁꯥ ꯂꯧꯍꯧꯔꯣ ꯀꯨꯏꯃꯜꯂꯦ ꯍꯥꯏꯔꯝꯃꯅꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯚꯥꯅꯨꯃꯇꯤ ꯂꯦꯞꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨꯏ ꯍꯥꯟꯅꯒꯤ ꯃꯐꯝꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯐꯠ ꯆꯪꯈꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯕꯤꯃꯣꯂꯥꯗꯨ ꯌꯨꯝꯗꯨꯗ ꯂꯥꯛꯄꯗꯨꯗ ꯈ꯭ꯋꯥꯏꯉꯝꯕꯅ ꯍꯥꯏꯔꯛꯏ ꯕꯤꯃꯣꯂꯥ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯊꯕꯛ ꯅꯣꯝꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯍꯩꯇꯕ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯂꯩꯔꯨꯒꯅꯤ ꯃꯇꯝ ꯀꯨꯏꯅ ꯅꯈꯣꯏꯒꯤ ꯃꯤꯆꯩ ꯈꯪꯉꯛꯄꯗꯤ ꯏꯆꯥ ꯁꯅꯥꯒꯤ ꯈꯜꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯁꯅꯥꯁꯨ ꯃꯐꯝ ꯆꯥꯕ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯉꯝꯒꯗꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯩꯅ ꯊꯕꯛ ꯅꯣꯝꯃꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯕꯤꯃꯣꯂꯥ ꯅꯆꯥꯅꯨꯄꯤꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯑꯉꯥꯡꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯇꯧꯕꯤꯒꯅꯨ ꯑꯩ ꯃꯃꯥꯅꯤ ꯇꯥꯏꯕꯨꯡꯉꯣ ꯑꯩ ꯃꯨꯟꯅ ꯈꯪꯖꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯒ ꯕꯤꯃꯣꯂꯥꯁꯨ ꯌꯨꯝꯗꯨꯗ ꯂꯩꯍꯧꯕ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯈꯣꯡꯆꯠ ꯑꯃꯗ ꯊꯣꯛꯑꯝꯗꯥꯏꯗ ꯕꯤꯃꯣꯂꯥ ꯃꯃꯤꯠꯅ ꯚꯥꯅꯨꯃꯇꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ ꯕꯤꯃꯣꯂꯥ ꯆꯠꯈꯤꯕꯒ ꯚꯥꯅꯨꯃꯇꯤ ꯀꯨꯝꯃꯛꯑꯒ ꯈ꯭ꯋꯥꯏꯉꯝꯕꯗ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯣ ꯑꯁꯤ ꯂꯥꯛꯑꯝꯃꯤꯁꯦ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯔꯖꯇꯤ ꯏꯕꯦꯝꯃ ꯍꯩꯁꯤꯡꯕꯤꯗꯨꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯥꯅ ꯂꯧ ꯍꯥꯏꯕꯗꯥꯏꯅꯦ ꯀꯔꯤ ꯑꯍꯦꯟꯕꯃꯨꯛ ꯅꯤꯕ ꯂꯥꯛꯂꯤꯕꯅꯣ ꯚꯥꯅꯨꯃꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯦꯜꯒꯤ ꯈꯛ ꯈꯟꯕ ꯅꯠꯇꯦꯅꯦ ꯂꯥꯛꯑꯝꯃꯤꯕꯗꯣ ꯃꯐꯝꯁꯤꯗ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯅꯣꯝꯕ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯂꯥꯛꯂꯝꯕꯅꯤꯅꯦ ꯃꯇꯥ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯧꯔꯛꯅꯕ ꯇꯧꯔꯤꯅꯤ ꯏꯌꯥꯝꯕꯨꯡꯅ ꯀꯧꯒꯦꯗꯤ ꯀꯧꯕꯤꯌꯨ ꯑꯩ ꯑꯃꯗꯤ ꯃꯗꯨ ꯉꯝꯃꯣꯏ ꯚꯥꯅꯨꯃꯇꯤ ꯃꯔꯛꯁꯤꯗꯁꯨ ꯊꯃꯣꯏ ꯑꯃꯨꯛ ꯄꯤꯛꯁꯤꯟꯕ ꯉꯝꯂꯤ ꯈ꯭ꯋꯥꯏꯉꯝꯕ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯈꯤ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯃꯥꯏꯀꯦꯜꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯅꯣꯡꯁꯥꯕ ꯊꯨꯅ ꯃꯥꯏꯀꯦꯜꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ ꯃꯍꯧꯁꯥꯒꯨꯝ ꯅꯣꯡꯁꯥꯕ ꯉꯁꯤꯁꯨ ꯐ꯭ꯂꯣꯔ ꯑꯣꯟꯅ ꯇꯩꯅ ꯀꯥꯔꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯊꯣꯡ ꯊꯤꯟꯒꯦ ꯇꯧꯔꯤꯉꯩ ꯁꯅꯔꯦꯝꯕꯤꯒꯤ ꯀꯥꯒ ꯃꯥꯌꯣꯛꯅꯕꯤ ꯑꯍꯟꯗꯨ ꯊꯣꯛꯂꯛꯂꯒ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯀꯥꯗꯨꯗꯤ ꯃꯤ ꯂꯩꯇꯕꯅꯤꯅꯦꯍꯦ ꯅꯣꯡꯁꯥꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯀꯨꯝꯃꯛꯂꯤ ꯁꯅꯔꯦꯝꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯁꯨ ꯔꯤꯅꯣꯚꯦꯠ ꯐꯅ ꯌꯥꯝꯅ ꯇꯧꯔꯝꯂꯤ ꯊꯣꯡꯅꯥꯎ ꯈꯨꯗꯤꯡꯁꯨ ꯌꯣꯠꯅ ꯈꯥꯖꯤꯜꯂꯝꯂꯤ CCTV ꯀꯦꯃꯦꯔꯥꯁꯨ ꯄꯥꯜꯂꯝꯂꯤ ꯐꯩ ꯑꯁꯤꯃꯗꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯔ ꯃꯥꯡꯖꯧꯅꯅ ꯇꯧꯔꯝꯃꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯔꯝꯒꯅꯤ ꯅꯣꯡꯁꯥꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯥꯏꯀꯦꯜꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯂꯦꯞꯂꯔꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯍꯪꯉꯛꯇꯨꯅ ꯃꯥꯏꯀꯦꯜꯒꯤ ꯃꯃꯥꯅ ꯅꯪ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯀꯥꯗ ꯁꯨꯝ ꯂꯩꯔꯤꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯎ ꯌꯥꯗꯕ꯭ꯔꯣ ꯀꯔꯝꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯄꯨꯗꯤ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯐꯠ ꯍꯦꯛꯇ ꯆꯪꯈꯤ ꯊꯕꯛꯁꯨ ꯆꯠꯂꯨ ꯌꯥꯗꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩ ꯀꯔꯤ ꯈꯨꯝꯗꯧꯅꯣ ꯈꯪꯉꯛꯇ꯭ꯔꯕꯅꯤ ꯑꯩꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯔꯒ ꯌꯦꯡꯒꯦ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥꯕ ꯃꯥꯏꯀꯦꯜꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯀꯧꯏ ꯄꯥꯛ ꯍꯦꯛ ꯍꯥꯡꯗꯣꯔꯛꯎ ꯌꯥꯗꯦ ꯐꯅ ꯀꯨꯏꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯎꯆꯤꯟꯅ ꯆꯤꯟꯅ ꯊꯣꯡꯗꯨ ꯍꯥꯡꯉꯛꯏ ꯅꯣꯡꯁꯥꯕꯅ ꯃꯥꯏꯀꯦꯜ ꯃꯃꯥꯗ ꯑꯁꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯃꯒ ꯀꯥꯗꯨꯗ ꯆꯪꯉꯛꯏ
Loire amuk toiba ka ado pung chaini. Kachin oiramna prem chanba photo amasuta aduna leiba ui. Phamong phanong amata mathong khangamdre. Churuk mathina chingbasu yamna tari. Nongsaba wamata haida thongnau pardado hana haidu I. Aduga thongnau do amuk hangdoklaga hairi I. Nungsi nungsa su khara changanchida natradi yararoi. Nasagadu ipat pat patari. Numit kya ni sure nasadu iching thingdaba. Loire ne sakpham du yang haidrene. Hanadai kharaga mubaga hojikna wawba masu yaure. Michael do wadi nganglakte tamin adamak tari. Nongsabana. Nungsibagidamag Devdasa muk onge ningi banangi se. Taurenuke ima se ahloiraklabani. Punchi se. Anau apet amuk yengdawni. Ahoy. Jatkhrabi magi su nungaiteko. Wakhalaina oinabani taw. Mubon daw wadamlo. Hojiki wakhalna hayingi nungaiba namsinduna thamganu khanduni yengwani. Hojik wari haiduna haying so tumak waduna leigadrane. Wari haiduna su kiduna chingadaba nati. Itaw maithini haiba khanglabasu nokna thongna leina lanthingnaramgadabani. Nangonda life lesson piriba aise. Aigi so waba kaya ma leiribani. Adubo ai madugi thoina wasiludi. Matam haibi mahakta pumna makshina thokrabani. Michael wamata nganglaktree adom tamin leiri. Nongsabana. Ahoy. Nangna mabu thamoi sengna nungsirubadugini haiba ikhangi. Adubo amuk halakpasu yararoidaba khongchat amadani. Mahakna chatkribado. Itaw. Nongmadi aisu nangsu. Aikoi thawai paliba pumnamak. Lamthong pham khangdaba khongchat aduda chatkadawriba ngaktani. Amuktang da aikoi puna chatpadudi yadabanina ahana konnaibani. Maram masina chatkraba mahakpu ningsingduna nasada potlom thangatjabadudi phatte taw. Imasi yengo numit khara nishida nanggi honglaklibali lichat hajachida pakhatjaribase. Nungshidra. Ahoy. Aina mabu khudakta kaw haibadi hairoi. Khudakta kawthokpa haidudi oithokloi haiba aisu khangi. Adubo Michael nang wakhal amuktang di khalaningi. Phari aisu mukthoke. Asi haiduna nongsaba kaadudagi thokhibadu Michael mamit na tangenga I. Nongsaba ka adudagi thoklaklaga leiriba sofa duda phammaga lei. Michael gi mamana. Kari hairi ira. Wari sanara abra. Aigi haipam thokpadi hairamima. Sida mana wakhal khanthajaraga thabak tawradi phari. Tawraktabagi thabak amuk tawba tabani. Ai leiringai mana dum haina leiba yabra. Phari. Kari oirakpa haidu yengasi. Adumna leiringai Michael tapna thoklai. Mamado haraujana hanglai. Ibunga lao ichabu chaklambro. Ichagi chakai ima sembirake. Asi haiduna mamado sakhumda changki. Michael su sofa da phammaga makhon thokna kapthoklammi. Nongsabasu kari so hairakte. Miyamna de haine nupana bu kapnabra. Nupadi kapayade. Adubu karigi nupasu kapayaroi. Nongsabasu ngaihak leiramaga thoklakli. Masu wakhaldu nungaipam khangamde. Aduna kaifagi manakta oina laklammi. Tombana thong hangaktuna hairi. Tamu nongsaba. Khoi tamodu magi library da leiramgani. Nongsabasu khangye haibagum mangakta maknoma maga changki. Tombasu karino khanna yengduna lehawi. Nongsabana library da changakpadadi kaifadu mamaida lairik amana khumjilaga leirammi. Madhasaba khara phanaba haidana laaga mana tumdana leirammi tawrisi. Kari mathano nangna muksarina. Mamit ushin na wa nganglakpaduda nongsaba ikhang khangammi. Kaifa mamit pang aga yenga I. Nongsabana. Nang ditumshina bisanari boyre. Kari tawre. Nang matha khara saba mali. Ai Michael hoide chalubani. Mabu wakhal khara tare. Thabak subaga chale haibadaine. Kari muktawre harino. Mana chelamba nupidu leikhidredana. Adugi mak wakhal khara dawnoi Mase nupi chele haidi daki. Karaidagi nupi none. Karam haine tawrka leikhidrino. Inak nakpa nangni hina khangba minita. Leidia doni. Leidia haidi noisagi manigi machaduni. Oh, mahakoire. Haujikti karam haito haure. Life lesson taptaba makai bisilamani. Tarira tadrira khangdi. Adugira nangna matha sari baba. Sakti sarabra nangba. Karaidagi changno.
Michael mamana kapaga phone tawrakpaduda pakhatana dum chelakpani. Moidabudi chakise haina hayobani. Aina thabak lehori hairamaga thoglabani. Tombada karino khara semalu. Yarida, aigi oridi holorano. Matam chatana laaga angangda muget pibadu nungaite. Adumna wari sanaringai tombadu sangom glass aniga sandwich plate ama tray da hapaga puraktuna makhoigi mangda thamlari aduga hairi. Tamola kan haiba khangdabani na sak inchang de khaghaudre megi sima ura. Yari da tomba so nupa ani du wari sana haurasanu khanna thokri. Kaifana magi sangom saruktu nong sabagi da khara hairaga hairi. Sangom se thakchilo. Nong saba so glass to paikatuna yawum ama thakchilli. Kaifana nangna matha sai hairiduna amukari dore. Nong sabana Bimolana haiba wapumba kaifada tamduna khanghalli. Munna tarakanda kaifana. Ado nang hauji kari khalaba. Sanari bimasada aina kari haiba sini. Mabu usiti haiduna ngangla adi. Ikari su khara khangba dari kaino. Nang su khangkibra. Akoide kainiya rasti uruduna. Napina koi tantani shilakdana. Adugi mathaduri sakhidre. Nong saba noklaga. Thorai machasidi. Ngasidi shida leirodana. Nangna haidrasu leiragena laabani. Asumna wari amadagi ama sanaduna leiri. Hayengna amuk kari tamliba. Khangdi kananasu.